ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯀꯩꯁꯤꯡꯗꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯃꯥꯟꯅꯕ ꯄꯨꯡꯐꯝ ꯑꯗꯨꯋꯥꯏꯗ ꯐꯥꯏꯇꯣꯜ ꯈꯨꯟꯂꯣꯝꯗꯁꯨ ꯎꯆꯥꯊꯣꯜꯂꯣꯝꯗꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯛꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 30 ꯔꯣꯝ ꯂꯥꯛꯇꯨꯅ ꯂꯥꯜꯇꯤꯡꯈꯜꯒꯤ ꯃꯈꯥ ꯕꯁꯇꯤꯗ ꯂꯩꯕ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ CRPF ꯁꯤꯡꯅ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯕꯣꯝ 60ꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯣꯡꯕꯨꯡ ꯈꯨꯟꯒꯤ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯉꯧꯅꯨꯗꯦꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯇꯥꯁꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯍꯧꯗꯕꯗꯒꯤ ꯑꯋꯥꯕ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯀꯩꯁꯤꯡꯗꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯃꯥꯟꯅꯕ ꯄꯨꯡꯐꯝ ꯑꯗꯨꯋꯥꯏꯗ ꯐꯥꯏꯇꯣꯜ ꯈꯨꯟꯂꯣꯝꯗꯁꯨ ꯎꯆꯥꯊꯣꯜꯂꯣꯝꯗꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯛꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 30 ꯔꯣꯝ ꯂꯥꯛꯇꯨꯅ ꯂꯥꯜꯇꯤꯡꯈꯜꯒꯤ ꯃꯈꯥ ꯕꯁꯇꯤꯗ ꯂꯩꯕ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ CRPF ꯁꯤꯡꯅ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯕꯣꯝ 60ꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯣꯡꯕꯨꯡ ꯈꯨꯟꯒꯤ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯉꯧꯅꯨꯗꯦꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯇꯥꯁꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯍꯧꯗꯕꯗꯒꯤ ꯑꯋꯥꯕ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯨm ꯑꯗꯨꯗ ꯃꯤ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫